Indigenous Tribal Leaders Forum ITLF ki luching makhada ngasi Kuki Singgi oiba separate administration ama pigadabani haiba demand tawraduna Manipur ki Kuki taba mafam singda chatkiba rally Mapung phaba Ngamkhidre rally asida saruk yadaba Kuki jo nupa nupi singdagi fine oina lupa chamri yankhai amade oksa kg amamam konghangani haina ITLF na cherol thoktuna khanghan khrabasu ngasi rally da Kuki sing ayambana saruk yabagi chang yamna nemkhre ngasi ki rally asigi mangoinana ngarang Manipur Police Headquarter dagi ADGP Law and Order na district khudingmaki SP singda aiba cherol thaduna rally asigi ayaba supi dana ba khanghan kibaga loinana akanba cheksin thorang lokhatnabasu khanghan kiba laikhrabani rally asi chatanaba Manipur lenga ki maikai dagi akanba cheksin thorang sing lokhat kibadagi Chandel Tengnoupal Jiribam amadi Moreh da Kuki sing rally chatkidre Churachandpur Kangpokpi amadi Fairjol da rally chatki Fairjol district ki oina so miyoi chahum lomna saruk yaduna rally chatki rally aduda pamdaba thodok sing thokiba laite Tengnoupal district ki oina su Kuki jo singna rally chatkidrabasu Tengnoupal DC office ki complex mayada Kuki nupi singna wakat mifam phamki Churachandpur district ki oina su Kuki jo sing lamka public ground da matam chana thokna kidre tungda rally adu Tipai Muk Road Didim Road na chingba mafam sing chatlaba matung DC Churachandpur da memorandum pisilaba matung rally loishinki